ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯑꯩꯒ ꯂꯝꯕꯤꯗ 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 ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯑꯩꯒ ꯂꯝꯕꯤꯗ ꯎꯅꯅꯤꯡꯗꯕ ꯀꯅꯥ ꯑꯃꯒꯨꯝ ꯅꯥꯊꯩꯗꯨꯅ ꯀꯔꯤꯒꯤ ꯆꯠꯂꯤꯕ ꯅꯪꯅ ꯄꯤꯔꯝꯈꯣ ꯄꯥꯎꯈꯨꯝ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯃꯣꯏꯒꯤ ꯋꯥꯍꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯃꯣꯏꯒꯤ ꯋꯥꯍꯩꯅ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯑꯩꯒ ꯂꯝꯕꯤꯗ 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 ꯅꯪꯅ ꯄꯥꯝꯖꯕ ꯂꯝꯂꯥꯟꯕ ꯀꯅꯥꯗ ꯀꯠꯊꯣꯛꯈ꯭ꯔꯕꯔ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯪꯅ ꯄꯥꯝꯖꯕ ꯂꯝꯂꯥꯟꯕ ꯀꯅꯥꯗ ꯀꯠꯊꯣꯛꯈ꯭ꯔꯕꯔ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯑꯍꯦꯟꯕ ꯃꯥꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩꯗ ꯄꯨꯟꯁꯤꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯕꯔꯥ ꯑꯍꯦꯟꯕ ꯃꯥꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩꯗ ꯄꯨꯟꯁꯤꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯕꯔꯥ ꯈꯪꯍꯧꯗꯅ ꯈꯪꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯀꯦ ꯈꯜꯂꯛꯄꯗꯤ ꯈꯪꯍꯧꯗꯅ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯀꯦ ꯈꯜꯂꯛꯄꯗꯤ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯑꯩꯒ ꯂꯝꯕꯤꯗ 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 ꯑꯋꯥꯠꯄ ꯀꯌꯥꯅ ꯊꯜꯂ ꯄꯨꯟꯁꯤꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯥꯝꯖꯕ ꯅꯪꯒ ꯑꯋꯥꯠꯄ ꯀꯌꯥꯅ ꯊꯜꯂ ꯄꯨꯟꯁꯤꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯥꯝꯖꯕ ꯅꯪꯒ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯈꯪꯂꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯩ ꯃꯌꯥꯏꯅ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯈꯪꯂꯁꯨ ꯅꯪꯕु ꯅꯨꯡꯁꯤꯔꯨꯕꯩ ꯃꯌꯥꯏꯅ ꯉꯁꯤꯁꯨ ꯂꯥꯊꯣꯛꯄ ꯉꯝꯖꯗꯔꯤ ꯊꯃꯣꯏꯅ ꯉꯁꯤꯁꯨ ꯂꯥꯊꯣꯛꯄ ꯉꯝꯖꯗꯔꯤ ꯊꯃꯣꯏꯅ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯑꯩꯒ ꯂꯝꯕꯤꯗ 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 ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯑꯩꯒ ꯂꯝꯕꯤꯗ ꯎꯅꯅꯤꯡꯗꯕ ꯀꯅꯥ ꯑꯃꯒꯨꯝ ꯅꯥꯊꯩꯗꯨꯅ ꯀꯔꯤꯒꯤ ꯆꯠꯂꯤꯕ ꯅꯪꯅ ꯄꯤꯔꯝꯈꯣ ꯄꯥꯎꯈꯨꯝ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯃꯣꯏꯒꯤ ꯋꯥꯍꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯃꯣꯏꯒꯤ ꯋꯥꯍꯩꯅ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯑꯩꯒ ꯂꯝꯕꯤꯗ 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 ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯑꯩꯒ ꯂꯝꯕꯤꯗ 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 ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯑꯩꯒ ꯂꯝꯕꯤꯗ